ꯇꯁꯦꯡꯅꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯃꯩꯇꯩ ꯑꯃ ꯁꯤꯕꯗ ꯑꯇꯣꯞꯄ ꯃꯩꯇꯩ ꯑꯃꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯕꯁꯨ ꯊꯦꯡꯅꯔꯦ꯫ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄꯕꯨ ꯁꯤꯡꯊꯥꯅꯕ ꯉꯝꯅꯗꯕꯗꯒꯤ ꯈꯥꯏꯕꯨꯝ ꯇꯥꯅꯔꯤ꯫ ꯂꯋꯥꯏ ꯏꯝꯐꯥꯜꯒꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯂꯣꯒꯤ ꯀꯥꯡꯕꯨ ꯂꯣ ꯅꯠꯇꯕ ꯀꯥꯡꯕꯨ ꯍꯥꯏꯗꯨꯅ ꯑꯃꯒ ꯑꯃꯨꯛ ꯀꯟꯅ ꯍꯨꯟꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯛꯅꯔꯤꯉꯩꯗ ꯀꯨꯀꯤꯁꯤꯡꯅꯗꯤ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ꯫ Copy. Nectar, Balaram, Keti, Photo, Kantaruduna Munam. Kamuve. Sniper team, Unit 1 to Unit 7, Ohe Sanlang Amu Munava, direction about Ohe. Order. Okay, copy. ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯐꯣꯔꯁꯀꯤ ꯑꯦꯁ.ꯄꯤ. ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯅꯇꯣꯝꯕꯤꯕꯨ ꯍꯥꯠꯅꯕꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯔꯤ ꯇꯧꯔꯤ? ꯂꯋꯥꯏ ꯏꯝꯐꯥꯜ ꯀꯣꯂꯣꯝꯒꯤ ꯂꯥꯟꯃꯤ, ꯁꯣꯒꯤ ꯂꯥꯟꯃꯤ, ꯂꯣꯒꯤ ꯂꯥꯟꯃꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥꯡꯖꯔꯤꯕꯁꯦ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯈꯛꯇꯗꯅꯤ꯫ ꯐꯥꯊꯕꯁꯨ ꯈꯔ ꯇꯝꯅꯁꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯟꯁꯤꯟꯕ ꯌꯥꯗꯕ, ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯁꯤꯡꯊꯥꯅꯕ ꯉꯝꯗꯕ, ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯈꯛꯇꯗꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯅꯕꯒꯤ ꯁꯤꯡ ꯌꯥꯟꯕ ꯆꯠꯈꯤꯕ ꯃꯤꯆꯝ 4 ꯑꯃꯁꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯑꯃꯨꯛꯇꯗꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯌꯣꯜ ꯆꯨꯝꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ, ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯖꯜꯂꯛꯂꯤꯕ, ꯃꯁꯤꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯁꯤ ꯂꯥꯎꯒꯗꯕ ꯃꯤꯅ ꯂꯥꯎꯗ꯭ꯔꯦ, ꯃꯊꯧ ꯇꯧꯒꯗꯕ ꯃꯤꯅ ꯃꯊꯧ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯩꯉꯥꯛꯄꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯉꯥꯛꯇꯨꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯄꯨꯟꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗꯕ, ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯤꯌꯥꯝꯅ ꯂꯣꯏꯅꯃꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯇꯧꯗꯕ, ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯇꯧꯕ, ꯃꯐꯝ ꯈꯔꯗ ꯑꯃꯨꯛ ꯇꯧꯗꯕ, ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯍꯜꯂꯤ꯫ ꯇꯧꯒꯗꯕ ꯃꯤꯅ ꯇꯧꯗ꯭ꯔꯦ, ꯌꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯗꯨꯅ ꯊꯝꯂꯁꯤ꯫ ꯃꯤꯅ ꯃꯇꯦꯡ ꯇꯧꯔꯛꯄ ꯇꯧꯔꯛꯇꯕ ꯏꯁꯥꯒꯤ ꯂꯩꯕꯥꯛꯅꯤ, ꯏꯁꯥꯅ ꯉꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯃꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡꯗ ꯆꯠꯆꯕ ꯇꯥꯔꯕꯁꯨ ꯄꯥꯟꯗꯝꯗꯤ ꯑꯃꯈꯛꯇ ꯅꯠꯇꯕ꯭ꯔꯥ? ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯕ ꯍꯥꯏꯕꯁꯤ ꯅꯠꯇꯕ꯭ꯔꯥ? ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯗ꯭ꯔꯒꯁꯨ ꯇꯣꯈꯥꯏꯅ ꯃꯥꯒꯤ ꯂꯝꯕꯤꯗ ꯇꯧꯅꯔꯤꯕ ꯑꯗꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯃꯅ ꯇꯧꯕ ꯊꯕꯛꯇ ꯑꯃꯅ ꯁꯤꯡꯊꯥꯅꯕ ꯇꯝꯁꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ, ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯔꯛꯇꯨꯅ ꯑꯩꯅ ꯉꯝꯖꯕ ꯊꯥꯛ ꯑꯗꯨꯗ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯁꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯑꯣꯏꯕ, ꯏꯃꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯇꯞꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯇꯥꯟꯅꯍꯧꯕꯅ ꯍꯦꯟꯅ ꯐꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯦ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯂꯣ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯕꯦꯁ ꯇꯧꯗꯨꯅ ꯏꯈꯤꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯀꯜꯆꯔ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯔꯛꯇ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯑꯁꯤ ꯑꯗꯨꯃꯛ ꯊꯣꯔꯛꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯁꯧꯒꯠꯄꯁꯨ ꯅꯠꯆꯗꯦ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯧꯕ ꯌꯥꯕ ꯆꯥꯡ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯆꯕ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯆꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯗꯅ ꯆꯤꯡꯊꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯃꯇꯝ ꯌꯧꯔꯦ꯫ ꯑꯐꯕꯗꯨꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯈꯣꯝꯖꯤꯟꯗꯨꯅ ꯂꯧꯁꯤꯟꯕ ꯇꯝꯁꯤ, ꯐꯠꯇꯕꯗꯨꯗꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕꯅꯤꯅ ꯃꯗꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯔꯟ ꯇꯥꯕ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ꯫ ꯁꯣꯏꯗꯕ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇ ꯉꯝꯕ ꯂꯩꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯁꯣꯏꯈ꯭ꯔꯦ, ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯅꯕꯅ ꯐꯕꯅꯤ꯫
ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯣꯏꯔꯤꯕ ꯑꯗꯨꯕꯨ ꯀꯟꯈꯠꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯑꯣꯏꯅꯃꯨꯛ ꯍꯨꯟꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ? ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯊꯤꯗꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯍꯨꯟꯅꯕ ꯇꯥꯔꯒꯗꯤ ꯂꯥꯟ ꯑꯁꯤꯅ ꯀꯝꯗꯧꯕ? ꯇꯥꯏꯅꯒꯗꯕ ꯃꯐꯝꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯛꯇ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯥꯗꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯖꯤꯟꯕ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯍꯥꯏꯖꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯈꯟꯊꯕꯤꯌꯨ꯫ ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯅꯁꯨ ꯃꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯈꯔ ꯈꯤꯠ ꯍꯦꯟꯕꯒꯨꯝ ꯇꯧꯏ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ OBC ꯅꯠꯇ꯭ꯔꯒꯅ ꯖꯦꯅꯔꯦꯜ ꯃꯩꯇꯩꯁꯤꯡꯒ ST ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯊꯦꯡꯅꯕ ꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯌꯥꯎꯏ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃ ꯌꯦꯡꯗꯨꯅ ꯈꯥꯏꯗꯣꯛꯅꯕꯒꯤ ꯆꯠꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯑꯃ ꯊꯦꯡꯅꯔꯤꯉꯩꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯈꯥꯏꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯍꯌꯦꯡ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯀꯥꯡꯂꯨꯞ ꯈꯔ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯊꯋꯥꯏ ꯊꯥꯕꯤꯟꯅꯔꯤ, ꯆꯞ ꯃꯥꯟꯅꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯕꯤꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯨꯝꯗ ꯍꯥꯏꯅꯕ ꯇꯥꯔꯒꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯅꯕ ꯊꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯃ ꯂꯩꯔꯛꯏ, ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯑꯣꯏꯕ ꯈꯥꯏꯗꯣꯛꯄ ꯀꯌꯥ ꯑꯃ ꯂꯩꯔꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯖꯅ ꯇꯝꯂꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ, ꯀꯔꯤꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯖꯅ ꯈꯪꯂꯕ ꯃꯤꯔꯣꯟ ꯑꯁꯤꯅ ꯑꯅꯧꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯔꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯔꯣꯟ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯣꯈꯥꯏ ꯇꯥꯕ, ꯑꯃꯅ ꯑꯃꯕꯨ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯊꯤꯟꯊꯍꯟꯕ ꯌꯥꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯕ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ? ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯗꯨꯃꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯥꯏꯗꯣꯛꯅꯗꯨꯅ ꯈꯦꯠꯅꯕ ꯊꯝꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯗꯒꯤ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ?